Ngasi numidang wairang phongkiba kangleipakki mairagi pause digi maruoba pau khara khangatjaraga miyamda khodo tamjige NHIDCL na paikhatliba highway project sing apiba matamgi manungda loisinaba governor khangankhrai National Highway and Development Corporation Limited NHIDCL na state asida paikhatliba highway gi project sing apiba matamgi manungda thabak suba loisinaba Manipur governor Ajay Kumar Balana NHIDCL की ऑफिशियल सिंह द अकंब पौता पीखरे हाइरे राज भवन दगे थदोरपा जरोल अमन हाई ngarang Manipur Governor Ajay Kumar Balana NHIDCL की एग्जीक्यूटिव डायरेक्टर MS Debal amadi official sing kauduna istit asida NHIDCL na paikhatliba highway project singi matangda kumna wari sanaki maduda NHIDCL की executive director MS Debal na Hauji state asida NHIDCL na paikhatliba national highway project singi progress amadi hauji chathariba thabak sing machak haina paudongkibaga loinana thabak suba matamda state asigi oiba environmental amadi social factor kaya mayoknaduna thabak sing apiba matamgi manungda loisima ngamdabane NHIDCL gi maikaidagi su thabak sing loisinab akanba maungda honare haina paudamki haide Governor Ajay Kumar Balagi maikaidagi su NHIDCL na lambi sembada thengnariba khudongchadabasing state lengakta matam chana pau piyu state lengak ki maikaidagi pangbaya ba mateng pangani lambi semba matamda su quality leina apiba matamgi manungda loisingadabani haiba pauta pikhi hairi makha tarakpa pauda Manipur gi district tareta nouna leprosy naba miyoi 13 thengnare Dr. Bossa leprosy matam chana leng thoktuna ko anbangame Manipur gi district tareta nouna leprosy naba miyoi 13 thengnare haina state leprosy officer Dr. Saram Bossa na phongdokhrei wafam asing asi state health society NHM amadi state leprosy unit na senduna lamphelda health directorate ta pangthokiba nomagi oiba media sensitization program on leprosy ga mari lenana Dr. Saram Bossa na phongdokhibane mahakna makhata na hai National Health Mission na kumja lesing aniga sumna kunga tare fawbagi manungda India pumbadagi leprosy muthanaba pandam thamle miyoi bada khwaidagi liraba laina leprosy hariba laina ase Mycobacterium leprae haiba bacteria makal amana thoanbane matam chana layengduna hidak chaduna layeng haurabadi phanba ngamgani imung manung sina leprosy naba miyoi singbu lotsinduna thambiganu haujuk phawbada Manipur gi oina district tareta nouna leprosy naba miyoi 13 thengnare mahik asi miyoi bagi hakchang changkhraga sahi 5 dagi 3 phawbagi manungda layong asi khangba ngammi laina asina miyoi amabu soina hambada nattana mami phawba tanghalle mahangna makhata na hai miyoi lesing 10 gi manungda miyoi amakha leprosy naba thengnarabade madu prevalence hairaga khangnai Manipur gi oina kumda lesing aniga sumna amada prevalence oina thengnaki leprosy na naraklabade miyoi adugi unsa ngangsilakkani unsa ngauthorappa asi leprosy gi syndrome nei laina asi lokhobada nungsitagi ayamba longnei Manipur lengang laina asidagi layengbada lemna piriba hida asi tha 13 chaduna layeng thoklabade laina asi sandoktuna layengba ngami haina mahangna phongdokhi makha tarapa pauda college singarang matang kaktana thingjimbagi khongjang sangsingkrei Manipur University dak affiliate tawtuna lairiba college singe mairoi singe mikhal tawdabagi mayokta college sing makhata na yanaba ama puraktriba phawba ngarang dagi thingjingkrei hariba college sing asi hanglamba thoklabadi maduda tholapa aphapada khudimak daita khudimak college masa masana pujagadabane haina standard college ta tamliba mairoi asem Vivek Raj na phongdokhrei wafama sing ngarang palace compound leiba Maharaj Bodhachandra College da pamisinga unabagi mifamda mahangna phongdokhibane Vivek Raj na makhata na hai DM University gi makhada leiba Institute College mangagi union election asi January 3 da pangthoknaba honari adubo Manipur University da affiliate tawduna leiriba college singi mairoi singi mikhal pangthoknaba kayarak hanna marinaba singda taksenuna laklabasu ngasi phawba thabak to onthokpiraktaba sina maram oina MU gi makhada affiliate tawriba college sing ngarangdagi matang kaktuna thingjambagi khongjang sangsingkibani mahakna hai kariguma hariba college sing asina thong hanglamba thoklabadi maduda tholakpa aphapadagi teksak pumba thong hangliba college aduna pugadabani
ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯣꯂꯦꯖꯀꯤ ꯃꯔꯛꯇ ꯑꯆꯥ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯂꯦꯖꯁꯤꯡ ꯊꯣꯡ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯥ ꯃꯥꯏꯀꯩ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 13, 2025 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ 73 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝ ꯁꯨꯒꯨꯅꯨ ꯑꯦꯔꯤꯌꯥꯗ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ꯫ 1948ꯗꯒꯤ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯇꯤꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯊꯝꯕꯤꯔꯤꯕ ꯊꯧꯁꯤꯜ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯈꯥ ꯃꯥꯏꯀꯩ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯨꯒꯨꯅꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯝ ꯖꯣꯒꯤꯟꯗ꯭ꯔꯣꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯖꯪꯒꯜ ꯂꯣ ꯑꯐꯁꯄꯥ ꯊꯝꯖꯤꯟꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ, ꯈꯨꯠ ꯆꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄ, ꯃꯤꯆꯝ ꯀꯌꯥ ꯁꯥꯁꯤꯟꯅꯕ ꯂꯥꯟꯐꯝꯗ ꯍꯥꯠꯄ, ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯦꯝꯁꯤꯟꯅꯕ, ꯁꯔꯥꯛ ꯇꯝꯕꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯇꯝꯅꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ, ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯀꯤꯗꯃꯛ ꯂꯥꯎꯖꯕ ꯐꯥꯎꯕ ꯉꯝꯍꯟꯗꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯕ, ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯃꯇꯨ ꯁꯣꯟꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯈꯟꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯆꯞ ꯃꯥꯟꯅꯕ ꯍꯛ ꯐꯪꯕꯗꯤ ꯃꯥꯜꯂꯒ ꯃꯤꯌꯥꯝꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯄꯤꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯁꯤꯜ ꯀꯌꯥ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯥꯡꯂꯨꯞ ꯑꯃꯒ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯊꯧꯁꯤꯜ ꯀꯌా ꯇꯧꯗꯨꯅ ꯀꯥꯡꯂꯨꯞ ꯑꯃꯒ ꯐꯨꯔꯨꯞ ꯑꯃꯒ ꯈꯠꯅꯍꯟꯅꯕ, ꯍꯥꯠꯇꯣꯛꯍꯟꯅꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯄꯨꯋꯥꯔꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯅ 1948ꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯍꯥꯏꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯂꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯏ ꯀꯌꯥ ꯀꯠꯇꯨꯅ ꯊꯝꯕꯤꯔꯝꯕ ꯀ꯭ꯌꯥꯝꯕꯣꯛ, ꯀꯥꯕꯣ ꯚꯦꯂꯤ, ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯝ ꯀꯌꯥ ꯈꯣꯞꯆꯤꯜꯂꯛꯄꯗ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯏꯍꯧ ꯆꯪꯁꯤꯟꯕ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯌꯥ ꯃꯤꯒꯤ ꯑꯣꯏꯍꯟꯈꯤ꯫ ꯃꯤꯔꯝ ꯃꯆꯥ ꯂꯝꯂꯥꯟꯕ ꯀꯌꯥ ꯄꯨꯁꯤꯟꯗꯨꯅ ꯃꯤꯑꯣꯠꯄ, ꯈꯨꯜꯂꯤꯡꯕ ꯂꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯩꯖꯔꯝꯕ ꯁꯦꯟꯃꯤꯠꯂꯣꯟꯗ, ꯂꯩꯉꯥꯛꯂꯣꯟꯗ, ꯄꯨꯟꯁꯤꯔꯣꯜꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯀꯌꯥꯒꯤ ꯈꯨꯠ ꯆꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯅꯝꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯀꯌꯥ ꯄꯨꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯃꯥꯡꯍꯜꯂꯛꯄ, ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯂꯗꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯗ ꯎꯁꯤꯟꯅꯗꯅ ꯂꯥꯛꯂꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯊꯤꯡꯈꯥꯡ ꯀꯌꯥꯗ ꯁꯤꯡꯅꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯈꯨꯠ ꯊꯥꯔꯛꯄ, ꯌꯨꯝ ꯀꯌా ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯊꯣꯔꯛꯄ, ꯃꯤꯆꯝ ꯃꯤꯌꯝ ꯀꯌꯥ, ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯍꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯝꯗꯝꯁꯤꯒꯤ ꯃꯄꯨ ꯈꯪꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯍꯨꯠ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯇꯣꯞ ꯆꯥ ꯇꯣꯡꯁꯤꯟꯗꯨꯅ ꯂꯩꯔꯤ, ꯂꯣꯏꯅꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯅꯝꯊꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯥꯂꯦꯝꯗ ꯃꯤ ꯍꯧꯔꯛꯈꯤꯕ ꯂꯝꯗꯝꯅꯤ, ꯆꯥꯎꯊꯣꯛꯆꯔꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯍꯧꯗꯣꯛꯈꯤꯕ, ꯌꯨꯝ ꯁꯥꯕ ꯍꯥꯟꯕ, ꯃꯩ ꯁꯤꯖꯤꯟꯅꯕ ꯍꯥꯟꯕ, ꯇꯣꯞ ꯇꯣꯞꯄ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯈꯥꯡꯉꯨ-ꯇꯥꯛꯇ ꯃꯥꯡꯍꯟꯈꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯅ ꯃꯁꯥꯒꯤ ꯏꯔꯝꯗꯝꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯖꯕ, ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯔꯛꯄ ꯏꯄꯨꯙꯧ ꯀꯧꯕ꯭ꯔꯨ, ꯏꯄꯨꯙꯧ ꯊꯥꯡꯖꯤꯡ, ꯑꯆꯪꯊꯣꯡ, ꯑꯁꯤꯊꯣꯡ, ꯂꯩꯔꯤꯕ ꯑꯆꯧꯕ ꯂꯩꯐꯝꯂꯦꯟ ꯅꯨꯡꯊꯣꯡ, ꯋꯥꯔꯣꯏ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯋꯥꯔꯣꯏ ꯆꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯔꯨꯕ ꯈꯨꯕꯝꯂꯦꯟ ꯀꯌꯥ, ꯂꯩꯐꯝꯂꯦꯟ ꯀꯌꯥ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯧꯕ ꯐꯪꯂꯛꯇ꯭ꯔꯦ, ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕ ꯐꯪꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯁꯦꯠꯅ ꯈꯥꯏꯅꯕꯅ ꯊꯜꯂꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯆꯠꯅꯈꯤꯕꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯃꯜ ꯈꯪꯕꯤꯗ꯭ꯔꯕ, ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗ꯭ꯔꯕ, ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯍꯛ ꯃꯄꯤꯔꯤꯕ ꯃꯈꯩ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ, ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯣꯏ, ꯊꯤꯡꯒꯅꯤ, ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫